Hello ma'am, ahamada ma'am bu khurumjari ngasi ne tawjagadoribasi ngasi aina tawjagadoribase aiga hana nungsinaramaga karigumba amadagi lapthokiba adudo mana aigidamakta kari khalli aduga tungda lakadabana karino haibadu yengjage ma'am adu sigi anije thamjarage si anisidagi apamba amamam khanbiro si anisidagi apamba amamam khanbiro adudi ma'am haujarage ado size khanba misingigi hana haujarage ahambada si khanba migi hana haujarage aiga nungsinarambadagi lapthokiba aduga mana aigidamakta kari khallige dagi tungda lakadabana karino haibadu sina mana aigidamakta kari khanbage Duga sisina tungda lakadaba ahambada maga aiga dum fazana nungsinaramba haibadi sigi katse tare ahambada maga aiga fazana dum nungsinaramba wakhal dum chanaba adai yum kai fazana panminage maga aiga fazana mo chanana dum lairame do karigumba maram amadagi maga aiga saunaba nungainadaba haibadi paisa nungsa leisabi pakhang oiragasu paisa nungsagi maramda kitang saunaba nungainadaba haibadi aiji paisa yam thokdaba natragara maje paisa yam thokdaba ainadi maje mi ama yamna oihaningba do adumaina paisagi maramda haibadi karigumba thaba ama tawhaningba sendokpa thaba ama tawhaningba afaba mi ama oihaningba adugi oihaningiba thabakse sije oiraktaba adumaina oi aduga sina paisagi oiragasu aduga amana mung paisagi oina taragasu paisagi maramdadi mu hanjare do amana mu aina maze amna nungsiba aduna maram oiraga aina maze dum khallaga laiba maga iga nungsinabagi maramjida aina maga iga saunaba oiragasu mana laitho chakhraga aina mabu aina maje dum nungsiba maje dum ningjangba ade magi wakhanje dum khanba haibadi sida amana chakhraga amana makhongje siaga kaino makhongje siaga tungda dum tabli chatlaga lairije sije mana aigi damakta dum khanbiba sorry aina magi damakta dum khanba aduga mana di aingondagi laitho chatkiba oina tare aduga hu kaidawrage aduga sigi kasina mo sigi kasina aingonda mamangda khudung tumina layume aingonda mamangda karigumba khara nungaitaba thokdok thokiba haibadi maga iga saunabagi maramda oiro mana aingonda yamna karigumba namthak ama tawramba adagi oida padaba khara tawra mana aingonda yamna thajahalamaga aingonda lapthuoga chatkiba aduna maram oirga isa sida dum nungai taba phauba
ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯣ ꯈꯟꯖꯜꯂꯨꯗꯕ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯗꯕ ꯃꯥꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗꯁꯨ ꯃꯥꯁꯦ ꯈꯤꯇꯪ ꯃꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯩ ꯃꯉꯥꯏꯔꯦꯅ ꯈꯤꯇꯪꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯄꯨꯛꯆꯦꯜꯁꯦ ꯁꯦꯡꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯦ ꯉꯥꯛꯅ ꯑꯗꯨꯝ ꯆꯠꯄ ꯑꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯋꯥꯈꯜꯁꯤꯗ ꯈꯟꯕ ꯑꯗꯨꯒ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯁꯤ ꯊꯥꯛꯁꯤꯐꯥꯎ ꯌꯧꯅꯕ ꯇꯝꯗꯕ ꯌꯥꯗꯦ ꯊꯕꯛ ꯇꯧꯅꯕ ꯊꯤꯕ ꯃꯤꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯁꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯁꯤ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯒ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯤꯁꯦ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯁꯤ ꯇꯥꯔꯛꯑꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯥꯁꯦ ꯁꯣꯝ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯪꯅꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯤ ꯃꯕꯥꯅꯤ ꯁꯥꯎꯅꯈ꯭ꯔꯦ ꯈꯠꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯃꯨꯛ ꯅꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯦ ꯑꯐꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯗꯨꯝ ꯑꯐꯕ ꯀꯥꯔꯠꯅꯦꯕ ꯑꯗꯣ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯇꯥꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯊꯕꯛꯁꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯑꯗꯒꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯊꯝꯕ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯊꯝꯕ ꯇꯨꯡꯒꯤ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯁꯨꯒꯦ ꯅꯣꯝꯒꯦ ꯑꯗꯨꯒ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯔꯒ ꯑꯗꯒꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯉꯝꯃꯅꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯉꯝꯃꯅꯤ ꯗꯨꯀꯥꯟꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯀꯦ ꯑꯩ ꯑꯗꯨꯐꯥꯎꯗꯤ ꯃꯤ ꯑꯣꯏꯅꯤ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏꯒꯦ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯒꯦꯅ ꯃꯁꯥꯁꯤꯗ ꯍꯧꯖꯤꯛ ꯈꯜꯂꯒ ꯃꯥ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯟ ꯇꯥꯟꯅꯕꯒꯤ ꯃꯔꯝꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏꯁꯦ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯤꯇꯪ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯑꯗꯩ ꯌꯨꯝ ꯑꯃ ꯄꯥꯟꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯕꯨ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯒ ꯃꯣꯠ ꯆꯥꯟꯅꯗꯕ ꯁꯦꯟꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯝꯕꯗꯣ ꯍꯦꯛ ꯑꯣꯏꯊꯣꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯆꯠꯈꯤꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯑꯇꯣꯞꯄ ꯑꯇꯩ ꯂꯥꯛꯑꯒꯁꯨ ꯑꯇꯣꯞꯄ ꯑꯇꯩꯗꯣ ꯎꯔꯨꯗꯕ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯩ ꯁꯤ ꯃꯤꯁꯤꯃ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯃꯁꯥꯁꯤꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯒ ꯁꯦꯟ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯐꯖꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯦ ꯃꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯒꯦꯅ ꯈꯜꯂꯒ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟꯅꯒꯦꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯗꯨꯝ ꯍꯣꯠꯅꯕ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯜꯂꯤ ꯑꯗꯨꯗꯤ ꯋꯥꯟ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡ ꯅꯝꯕꯁꯤꯗ ꯃꯥꯁꯦ ꯌꯥꯎꯅꯤꯡꯉꯦꯅ ꯐꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯔꯦꯡ ꯂꯦꯡꯉꯦ ꯃꯥꯅ ꯃꯃꯥ ꯑꯝꯇ ꯌꯥꯎꯖꯒꯦꯅ ꯊꯑꯣꯏ ꯐꯝꯃ ꯂꯩꯔꯤ ꯑꯩ ꯍꯥꯏꯒꯦ
I did. One now, I will now. ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯁꯦ ꯇꯥꯔꯛꯑꯦ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁꯤꯁꯦ ꯇꯥꯔꯛꯑꯦ ꯑꯍꯨꯝ ꯁꯨꯕꯗꯅ ꯁꯤꯁꯦ ꯇꯥꯔꯛꯑꯦ ꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯥꯡ ꯑꯅꯤꯁꯨꯕꯗ ꯁꯤ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯁꯤꯁꯦ ꯇꯥꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯃꯨꯛ ꯍꯧꯔꯒꯦ ꯑꯅꯤꯁꯨꯕ ꯈꯟꯕ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯤꯁꯤꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯃꯣꯠ ꯆꯥꯅꯔꯛꯇꯒ ꯑꯩꯉꯣꯟꯗ ꯑꯐꯕ ꯃꯤ ꯑꯃ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯃꯤꯁꯦ ꯁꯤꯒꯤꯁꯤꯒ ꯑꯩꯒ ꯈꯪꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯈꯪꯅꯔꯔꯣꯏꯅ ꯈꯪꯅꯗꯕ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯝꯕꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯦꯅ ꯈꯜꯂꯁꯦꯕ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯦꯡꯒꯅ ꯇꯨꯃꯤꯟ ꯐꯝꯃꯨ ꯃꯥꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯃꯥꯒ ꯁꯥꯎꯅꯔꯦ ꯂꯥꯞꯊꯣꯛꯅꯔꯦ ꯄꯨꯔꯥ ꯑꯣꯏꯅ ꯂꯥꯞꯊꯣꯛꯅꯔꯤꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈ꯭ꯔꯖꯅꯣ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯇꯥꯔꯛꯏꯁꯦ ꯍꯥꯟꯅ ꯑꯋꯥꯕ ꯃꯥꯒ ꯑꯩꯒ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯁꯥꯎꯅꯔꯦ ꯑꯗꯣ ꯁꯥꯎꯅꯔꯤꯕꯁꯦ ꯁꯤꯁꯦ ꯃꯥꯒ ꯑꯩꯒ ꯄꯨꯔꯥ ꯑꯣꯏꯅ ꯂꯥꯞꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯃꯗ ꯈꯣꯡꯗꯥꯅꯕꯒꯤ ꯑꯗꯨꯝꯕ ꯀꯥꯔꯠ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯟꯅꯒꯤ ꯁꯥꯎꯅꯈꯤꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯨꯔꯅꯣ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯑꯃ ꯈꯪꯅꯕꯤꯔꯣ ꯑꯗꯣ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯐꯕ ꯃꯤ ꯑꯃ ꯂꯥꯛꯇꯣꯔꯤꯕ ꯃꯤꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯑꯃꯗꯤ ꯂꯥꯛꯇꯣꯔꯤ ꯃꯤꯁꯦ ꯑꯩꯅ ꯈꯪꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯑꯗꯣ ꯋꯥꯈꯜꯗ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯂꯦꯞꯄ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯗꯣ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯋꯥꯈꯜꯗ ꯈꯤꯇꯪꯗꯤ ꯈꯟꯕ ꯍꯥꯏꯕꯗꯤ ꯁꯤꯗꯒ ꯆꯩ ꯃꯌꯥꯝ ꯑꯃ ꯆꯩꯁꯦ 8 of Wands ꯍꯥꯏꯅꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯗꯣ ꯆꯩ ꯃꯌꯥꯝꯁꯤꯗ ꯃꯇꯣꯟꯒ ꯆꯣꯡꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯐꯕ ꯑꯩꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯥꯏꯅꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯑꯐꯕ ꯑꯅꯧꯕ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯂꯥꯛꯑꯒꯁꯨ ꯑꯃꯅꯤ ꯂꯥꯛꯑꯦꯅꯈꯜꯂꯁꯤ ꯂꯥꯛꯏꯕ ꯃꯔꯛꯁꯤꯗꯒꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯈꯪꯅꯕꯤꯕ ꯑꯗꯣ ꯍꯥꯟꯅ ꯀꯥꯏꯅꯈꯤꯕꯗꯨꯅ ꯀꯥꯏꯅꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ ꯑꯃꯅꯤ ꯂꯥꯛꯑꯦ ꯈꯜꯂꯁꯦꯕ ꯁꯤꯒꯤ ꯃꯔꯛꯇꯩꯁꯤꯗꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯈꯪꯅꯕꯤꯌꯣ ꯑꯗꯣ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯃꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯖꯟꯅꯕꯒꯤ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯑꯃꯨꯛ ꯍꯟꯖꯟꯅꯕꯩꯗꯤ ꯀꯩꯁꯨ ꯍꯟꯖꯟꯅꯕꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝꯕꯩꯗꯤ ꯇꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯍꯟꯖꯟꯅꯕ ꯌꯥꯏ ꯍꯟꯖꯟꯅꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯃꯣꯠ ꯇꯥꯔꯦ ꯑꯗꯣ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯇꯥꯔꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯁꯨ
ꯃꯃꯥꯡꯗ ꯑꯩꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯈꯤꯕ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯒ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯑꯗꯨꯝꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯃꯣꯏꯁꯤꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕ ꯋꯥꯈꯜꯁꯤꯗ ꯑꯩꯒ ꯀꯥꯏꯅꯈ꯭ꯔꯤꯕ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯃꯤꯁꯦ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯦ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯁꯤꯗ ꯑꯃꯠꯇ ꯏꯁꯥꯅ ꯈꯟꯖꯜꯂꯨꯗꯦ ꯃꯣꯏꯒ ꯈꯪꯅꯅꯤꯡꯉꯨꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯠ ꯅꯥ ꯄꯨꯟꯁꯤꯜꯂꯒ ꯊꯥꯡ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯑꯅꯧꯕ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯅꯕꯤꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯈꯪꯅꯕꯤꯌꯣ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯁꯨꯝ ꯈꯟꯖꯜꯂꯒ ꯏꯁꯥꯁꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨ ꯑꯋꯥꯕ ꯁꯨꯝ ꯈꯟꯖꯜꯂꯒꯗꯤ ꯏꯁꯥꯗ ꯂꯥꯏꯅꯥ ꯑꯣꯏꯅꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯈꯪꯅꯔꯤꯕ ꯃꯤꯁꯤ ꯀꯥꯎꯊꯣꯛꯄꯤꯔꯒ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕꯤꯌꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯗꯨꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗ ꯇꯥꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯑꯔꯣꯏꯕꯗ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯇꯥꯔꯛꯑꯦ ꯃꯥꯁꯦ ꯑꯍꯟꯒꯤ ꯑꯩꯒ ꯈꯪꯅꯔꯝꯃꯤꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯍꯟꯒꯤ ꯃꯀꯣꯛ ꯈꯤꯇꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯐ ꯐꯠꯇ ꯈꯟꯕ ꯉꯝꯕ ꯑꯍꯟꯒꯤ ꯃꯀꯣꯛ ꯄꯥꯟꯕ ꯍꯥꯏꯔꯤꯁꯦ ꯑꯍꯟꯒꯤ ꯕ꯭ꯔꯦꯟ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯣꯏꯅꯦꯕ ꯑꯁꯣꯏꯕ ꯑꯗꯒꯤ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯁꯥꯁꯤꯗ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯉꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯁꯤꯅ ꯃꯔꯛꯇ ꯈꯤꯇꯪ ꯌꯦꯠꯈꯤꯕ ꯍꯥꯏꯗꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯝꯕꯁꯤꯗ ꯌꯥꯎꯍꯜꯂꯕꯅꯦꯕ ꯃꯥꯅ ꯑꯃꯨꯛꯇꯪꯗꯤ ꯌꯥꯎꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤye ꯑꯗꯣ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯣ ꯅꯪꯁꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯣ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯃꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ